ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯡ ꯈꯥꯏꯕ ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯁꯦꯡ ꯈꯥꯏꯕ ꯆꯪꯅꯔꯤ. ꯑꯁꯨꯝ ꯈꯥꯏꯔꯛꯄꯅ ꯊꯣꯏꯅꯨ ꯈꯛꯇꯒꯤ ꯉꯥꯏꯁꯤꯜꯂꯛꯂꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯣꯏꯅꯨꯗꯨꯕꯨ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯤ, ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯊꯥꯔꯣꯅ ꯈꯪꯗꯦꯗ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯌꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯝꯅꯤ. ꯂꯩꯈꯝꯅ ꯑꯃꯨꯛ ꯑꯗꯣ ꯃꯔꯣꯟ ꯑꯃꯗꯤ ꯍꯪꯁꯤ, ꯑꯃꯨꯛ ꯍꯧꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯥꯎꯔꯞꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯕꯗ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯇꯕꯁꯤꯕꯨ, ꯃꯥꯒꯤ ꯊꯣꯏꯅꯨꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯔꯦꯁꯤ, ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯪꯉꯨꯔꯁꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯊꯣꯏꯅꯨ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ. ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯃꯪꯒꯣꯟꯗ ꯕꯁꯟꯇꯒ ꯄꯤꯁꯛꯀ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯤꯁꯛꯅ ꯉꯁꯤꯗꯤ ꯋꯥ ꯊꯩꯗꯣꯛꯄꯒ ꯌꯥꯔꯣꯏ, ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ. ꯕꯁꯟꯇꯅ ꯀꯔꯤꯅꯣ ꯆꯒꯠ ꯆꯒꯠ ꯑꯌꯨꯛꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯁꯤꯕꯣ? ꯗꯥꯎꯒ ꯌꯥꯔꯣꯏ, ꯀꯣꯟꯅ ꯍꯥꯏꯅꯁꯤ. ꯄꯤꯁꯛ ꯁꯧꯔꯥꯡꯅꯅ ꯍꯣ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣ, ꯅꯨꯄꯤ ꯄꯨꯁꯜꯂꯣ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕ ꯋꯥꯅꯣ? ꯅꯪꯕꯨ ꯆꯍꯤꯗꯣ ꯅꯁꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯕꯁꯟꯇ ꯊꯣꯡꯒꯥꯟꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯂꯩꯈꯝ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯃꯃꯥꯅ ꯉꯥꯡꯕꯒ ꯃꯅꯥꯗꯒ ꯍꯥꯞꯇꯤ, ꯄꯤꯁꯛꯁꯨ ꯉꯥꯡꯕ ꯂꯦꯞꯇꯤ. ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯗꯒꯤꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯍꯦꯛꯇꯃꯛ ꯈꯜꯂꯦ ꯍꯥꯏꯔꯒ ꯏꯃꯧ ꯑꯣꯏꯖꯒꯦꯗꯅ ꯍꯥꯏꯖꯔꯨꯔꯒ ꯂꯣꯏꯔꯦ. ꯕꯁꯟꯇꯅ ꯑꯁ ꯏꯃꯥ, ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ, ꯉꯥꯡꯕꯗꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯨ ꯀꯩꯗꯧꯔꯕꯒꯦ? ꯄꯤꯁꯛꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕꯁꯤꯡꯗꯨꯔꯣ? ꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ. ꯕꯁꯟꯇ ꯃꯃꯥꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ. ꯄꯤꯁꯛ ꯎꯁꯟꯅꯗꯦ. ꯍꯔꯥꯎꯅ ꯄꯤꯁꯛꯅ ꯑꯌꯨꯛꯁꯤꯗ ꯏꯆꯥꯁꯤꯡꯗꯤ ꯍꯧꯅꯗꯨꯅ ꯂꯥꯛꯏꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦꯅꯦ? ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯅꯦ, ꯆꯥꯛ ꯆꯥꯅꯗꯣꯏꯅꯦ, ꯊꯣꯏꯅꯨꯗꯨꯕꯨ ꯌꯥꯎꯗꯣꯏꯔꯥꯏꯗꯅ ꯍꯪꯕ ꯂꯥꯛꯄꯅꯤ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯈ꯭ꯔꯕ. ꯄꯤꯁꯛꯅ ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯗ, ꯏꯃꯥ ꯍꯧꯗꯣꯛꯂꯨꯈꯤꯒꯦꯀꯣ, ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ. ꯄꯤꯁꯛꯁꯨ ꯊꯣꯏꯅꯨ ꯍꯧꯗꯣꯛꯄ ꯆꯪꯈ꯭ꯔꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯐꯝꯗꯨꯅ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤ. ꯂꯩꯈꯝꯁꯨ ꯃꯥꯅ ꯌꯥꯜꯂꯛꯄ ꯐꯤꯖꯤ ꯑꯃꯅ ꯕꯁꯟꯇ ꯎꯍꯟꯗꯅꯕ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟ ꯃꯔꯨꯝ ꯑꯃꯗ ꯐꯝꯃꯤ. ꯕꯁꯟꯇꯗꯤ ꯉꯁꯥꯏꯅ ꯊꯣꯡꯒꯥꯜꯗꯒꯤ ꯂꯩꯈꯝꯕꯨ ꯎꯔꯕꯅꯤ. ꯕꯁꯟꯇ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ. ꯅꯣꯏ ꯆꯥꯛ ꯆꯥꯅꯕꯗꯨꯕꯨ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ? ꯊꯥꯔꯣꯅ ꯁꯠ ꯈꯨꯝꯃꯛꯏ. ꯇꯥ ꯕꯁꯟꯇ, ꯅꯨꯄꯤ ꯃꯔꯛꯁꯤꯗ ꯐꯧꯌꯥꯟ ꯌꯥꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯛꯑꯣ, ꯑꯗꯨꯏꯗꯤ ꯌꯥꯎꯕ ꯌꯥꯅꯤ. ꯃꯌꯥꯝꯗꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯂꯩꯈꯝꯁꯨ ꯐꯤꯖꯤ ꯑꯗꯨꯅ ꯈꯨꯝꯖꯤꯟ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ. ꯕꯁꯟꯇ ꯏꯀꯥꯏ ꯈꯪꯗꯒꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯦꯔꯥ, ꯅꯣꯏꯁꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯕꯨ ꯅꯨꯄꯤ ꯃꯔꯛꯇ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯕꯒ ꯇꯥꯍꯜꯂꯤ. ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯂꯩꯖꯩꯌꯦ. ꯊꯥꯔꯣꯅ ꯇꯥ ꯕꯁꯟꯇꯒ ꯃꯥꯟꯅꯕ ꯑꯅꯤꯗꯨꯔꯣ? ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯅꯣꯛꯄꯗ. ꯕꯁꯟꯇ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯆꯣꯞꯄ ꯍꯦꯜꯂꯅꯤ ꯈꯟ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯣꯏꯅꯨꯁꯨ ꯊꯣꯔꯛꯂꯤ. ꯊꯣꯏꯅꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯃꯤꯠꯀ ꯐꯛꯂꯤ ꯐꯛꯂꯤ ꯍꯥꯏꯔꯛꯏ. ꯆꯠꯂꯁꯤꯔꯥ? ꯊꯥꯔꯣꯅ ꯊꯣꯏꯅꯨ, ꯅꯪꯕꯨ ꯅꯁꯥꯒ ꯂꯨꯖꯔꯛꯂꯕ꯭ꯔꯣ? ꯑꯩꯗꯤ ꯃꯥꯟꯗꯦꯗ. ꯊꯣꯏꯅꯨꯅ ꯀꯕꯛ ꯀꯕꯛ ꯈꯣꯡ ꯈꯨꯠꯁꯤ ꯍꯥꯝꯃꯛꯏ. ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯣꯏꯅꯨꯗ ꯉꯥꯡꯉꯛꯏ. ꯊꯣꯏꯅꯨ ꯏꯕꯦꯝꯃ, ꯅꯪꯁꯤ ꯅꯌꯨꯝ ꯄꯥꯟ ꯌꯥꯔꯕꯅꯤꯀꯣ, ꯍꯧꯒꯠꯂꯛꯄꯒ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯕꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕꯁꯨ ꯌꯥꯏꯗꯅ. ꯊꯣꯏꯅꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯍꯩꯇꯦꯗ. ꯊꯥꯔꯣꯅ ꯍꯩꯃꯥ, ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯑꯦꯟꯁꯥꯡꯇ ꯁꯦꯝꯂꯕꯁꯨ ꯌꯥꯏꯗꯅ. ꯊꯣꯏꯅꯨꯅ ꯑꯗꯨꯁꯨ ꯑꯩꯗꯤ ꯍꯩꯇꯦ. ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯥꯎꯔꯞꯅ ꯆꯥꯕꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯅꯨ ꯃꯤꯅ ꯉꯥꯡꯂꯛꯂꯤꯕ ꯀꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯩ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯍꯩꯌꯦ. ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯊꯣꯏꯅꯨ ꯉꯥꯡꯅꯕꯗ ꯇꯁꯦꯡꯅ ꯇꯜꯂꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯠꯂꯁꯤ, ꯊꯦꯡꯈꯤꯅꯕꯅꯤ. ꯃꯌꯥꯝ ꯂꯥꯛꯅꯔꯣ, ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯂꯝꯄꯥꯛ ꯅꯥꯄꯤ ꯈꯔ ꯈꯔ ꯍꯧꯔꯤꯕꯁꯦ ꯐꯣꯏꯗꯣꯏꯅꯤ, ꯍꯌꯦꯡ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯨꯡꯉꯥꯏꯅꯕ. ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯈꯣꯏꯃꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯅꯔꯤ. ꯂꯨꯈꯣꯏꯅ
तादा सुमाइना सुम तौरबदी अखोइबु युमदुदा कमाइना लैदोरिबन खोइमु लुखोइबु खरा वारौरिबन माना हाइरंबा वा तादा ममवु सेनादे हाइदना अदुना कोची कोटलगा हाइरि इबुंगा हौसिकपु नोइबु कनागे आसादे हिंगी खलिबनोने हिंबा सिबा sak manaraban नखोइना आइगी वासु थौइदबा नोइना आइगी नाक्ता अमुक लाग्लिबा सिबु नति आइगी मतम मंगहनबगा sak manadरो लुखोइ ज्ञान तादे खोइमुगी वादो ngayak asung khallaba matungda gyan tarakli nungsiba makhoina senahogdabadagi nganna taibang thadokhribani haibagi nakoina na khoimu na nganglakpani haiba lukhoi ningamdana khoimu da yengduna sima khak hairam tada nanau landi landabani ko phamlambadagi hogothi lukhoi do mami ira selaga thongala domda thokri खोइमु लुखोइगी मतौदु नुंगाइतबा सुफावी अदुबु मखोइगी सेक्सिनदबा मतौना खोइमुसु असाउबा हन्दी मतम खरदि वाजकी सनुखल अमरोमदना इबेसा वखल नुंगाइना मोमोन मोमोन नोकलगा थोंगालदगी मयुम तमना संगलिबदु मंगोंदा लेप्तुनु लैरिबा अमुजाउनु उरदुना लेप्लाउ हेक्तमक लाउरई हो पलेम पलिमिमा पोकपी ngasai ayuk genda angan badagi laikai koiru badubu kari kari mi wadi ngangarak pagine nasa oiba aidi sak lamada loire ibesa nok pahandi hai nangi nuaiba pauni nya aina porakliba se amu jau harauna kai paunu ima ibesa nok laga aduburo nangi nupi ama laire adusu samu loibi amu jau su laga hera ima samu loibi di ai lobong am loida इबेसा मसागी मकोक्ता कक्सी हकलगा हयापंग सामु लोइबी हाइबदिनिया मरन मथुम लैबी हाइबनिने हे गधा आमुजाउ कना खंगनि आइडिया अदो चाक थोंनबा तौरो ऐ चाक लामी हाइबाय इबेसाना नंगनने चाकता तौरगा लयु आमुजाउना मी चाक लामी हाइरगा सोम तौ लैनि इबेसाना इमा सोइदना थोंनि इसागी चाकतो अदो नंबु नुपीदो कनानो गादी खंगनिंद्रो अमुजाउना कनानो हाइसे इबेसा नोकलगा खनासु नतेदा आइखोइगे युमलोनबा थोइनुसे असिनिने अमुजाउ सुकलगा असी इमा मसक खुथीदुगा आई लोबंगमलो इबेसाना हाइरिबा नंबु कयाम फजगेने नया फंगे चौसिले कुचु हाइरे मैताल असिबबु ngamjabanido इसादी नुपी थीबसु खंगोइदबा नंगने नुपीगा सु फजबा पामदुना तौरी हाइ पंगनुने हे थोइनु सिलौरबदिने इमा इसा सुदना फमसा साबा यादौरिबनिने अमुजाउना अदुइसु आइदिंगमलोय इबेसाना नंग लौपरी कुन पामब्रा पामदब्रा अमुजाउ इथक थकना कइनो हाइसीमा अदुदी पामी कइनो इबेसाना हो अदो थोइनु लौरबदी आइखोइगी ओइदोइबा अमुजाउना कमाइना इबेसाना अइन हौसिक कैथेल मसादने एनसांग लेबा चटपदा इने पिसक्तो मासु पोट लैरगा लैरमी माना वरी साबदने ताहुबनी लौ परि कुन अउन पोट ओइने उन्नी हाइदना मसा नुपी लुहोंगबदा अमुजाउना इमा अइ थोइनुसे पामदी इबेसाना हो अदु यौरबदी खंगद्रे आइसु आइरी खरा लैरा सिखिनी सुनिंगदबा नंगनी हायिंग नाथी लौरा सादोइसे अमुजाउना थीदी सारोइदा इबेसाना प्रमाणगी वानिने नंगबो थोइनुगी मपा तातो मालसे यामना वारम खरबजानी साग फावबु सरा अनि सुना साबा फंगम पोते हौजिकी येंगु इने बिसक्से लौबदगी कयादि नुंगाइना लैरिबनो सुमाइना नंगसु नुंगाइना लैजहु हाइबगी वानिने याद्रगा तोक्सरेदना आई संगलगे sak फजबा अमुजाउ इमु हेक मुरदना इसागी sakto आई थोंगलोखिगे इबेसा संखिबगा अमुजाउ मचेलदा मोरम सोन वखल खलि हनदी यामलमनी हे आइना निपीदा नुसी हाइदना फुंदोकलिबसी खुमलंबदी लाइरदना आई उबदा खंगलगा सिनखिबा ngakta आइबु थोइनुसे लौरदने पामदी पामी है लौसिंगदो होइदा sakna saya poti मा लौरबदी आई नुआइदोइनी अमुजाउ लौ पामगी मयाइना थोइनु लौरगे लेख्रे असोमदना लैसाबी मयामदो साक तोकनरी
ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯅꯨ, ꯀꯣꯟꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯗ ꯊꯅꯝꯃꯕꯅꯤ, ꯐꯦꯡꯂꯨꯔꯣ꯫ ꯊꯣꯏꯅꯨ ꯉꯛꯅ, ꯑꯩ ꯊꯟꯗ ꯐꯦꯡꯗꯣꯏꯔꯣ ꯍꯥꯏꯁꯤꯕꯣ? ꯂꯩꯁꯥꯕꯤꯗꯨꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯐꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯉꯥ ꯐꯥꯕꯁꯨ ꯌꯥꯎꯕ ꯅꯠꯇꯦ, ꯑꯦꯟꯁꯥꯡ ꯁꯦꯝꯕꯁꯨ ꯍꯩꯇꯦꯅ ꯌꯥꯎꯗꯦ, ꯏꯁꯤꯡ ꯍꯣꯟꯕꯁꯨ ꯋꯥꯏꯌꯦꯅ ꯌꯥꯎꯗꯦ, ꯀꯣꯟ ꯐꯦꯡꯕꯁꯤꯗꯤ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯁꯥꯅ ꯈꯪꯅ ꯐꯦꯡꯂꯨꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯏꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯥꯄꯤ ꯐꯣꯏꯕ ꯍꯧꯔꯛꯂꯒꯅꯤ, ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯔꯣ ꯆꯠꯂꯣ꯫ ꯊꯣꯏꯅꯨ ꯊꯥꯔꯣꯒ ꯂꯩꯈꯝꯒꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯊꯥꯔꯣ ꯊꯣꯏꯅꯨꯕꯨ ꯎꯁꯤꯟꯅꯗꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯈꯝꯗꯤ ꯊꯣꯏꯅꯨꯗ ꯌꯦꯡ꯫ ꯊꯣꯏꯅꯨ ꯂꯩꯈꯝꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯁꯧꯝ ꯅꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯈꯝꯅ, ꯏꯇꯥ ꯊꯥꯔꯣ, ꯊꯣꯏꯅꯨꯁꯦ ꯃꯊꯟꯇ ꯋꯥꯕ ꯇꯥꯔꯤ, ꯏꯕꯥꯅꯤꯁꯨ ꯌꯥꯎꯔꯨꯁꯤ꯫ ꯊꯥꯔꯣꯅ, ꯑꯁ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯍꯩ, ꯅꯁꯥꯗꯣ ꯋꯥꯗ꯭ꯔꯣ? ꯉꯁꯥꯏꯗꯩ ꯁꯤꯜ ꯂꯥꯡꯕꯗ ꯃꯁꯤ ꯇꯟꯕ ꯍꯦꯟꯃꯜꯂꯕꯅꯤ, ꯈꯔꯁꯨ ꯇꯧꯖꯅꯤ, ꯀꯔꯤꯒꯤ ꯋꯥꯕꯅꯣ ꯀꯣꯟ ꯈꯔ ꯐꯦꯡꯕꯗ꯫ ꯂꯩꯈꯝꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯗꯤ ꯂꯣꯏꯔꯦ, ꯏꯁꯧꯅ ꯀꯣꯟ ꯀꯥꯇꯣ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯐꯦꯡꯂꯤ꯫ ꯃꯊꯤꯕꯣꯡꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯔꯒ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯦꯡꯍꯟꯕ, ꯅꯣꯏ ꯃꯤꯉꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ꯫ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯈꯝꯅ ꯏꯟꯁꯤꯜꯂꯒ ꯇꯧꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯁꯨ ꯃꯥꯅ ꯏꯔꯥꯡꯒ ꯇꯧꯗꯅ ꯅꯪ ꯑꯩꯅ ꯅꯁꯝꯗꯣ ꯐꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯈꯜꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯈꯝꯕꯨ ꯃꯍꯥꯛꯅ ꯐꯅ ꯎꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯣꯟꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏꯅꯗꯨꯅ ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯁꯤꯟ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯃꯌꯥꯝ ꯂꯝꯄꯥꯛꯇ ꯆꯠꯂꯁꯦ, ꯅꯨꯃꯤꯠꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯪꯈ꯭ꯔꯅꯤ, ꯍꯌꯦꯡꯗꯤ ꯃꯀꯦ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯝꯇ ꯁꯪꯅꯔꯔꯣꯏ, ꯉꯁꯤ ꯊꯕꯛ ꯂꯣꯏꯁꯟꯁꯦ, ꯃꯌꯥꯝ ꯍꯧꯒꯠꯅꯔꯣ꯫ ꯊꯣꯏꯅꯨ ꯀꯣꯟ ꯐꯦꯡꯂꯨꯕꯒꯤ ꯋꯥꯕꯒ ꯃꯁꯥꯗꯣ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯩꯅꯣ, ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯣꯊꯥꯔꯒ ꯑꯩꯁꯨ ꯀꯣꯟ ꯐꯦꯡꯂꯨꯕꯒꯤ ꯋꯥꯏ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯗꯁꯨ ꯅꯪ ꯄꯣꯊꯥꯔꯤꯕꯗꯨꯗꯤ? ꯇꯥꯅꯤꯡꯗꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯣꯟ ꯊꯦꯡꯅ ꯐꯦꯡꯉꯨ ꯍꯥꯏꯒꯦꯅꯦ? ꯊꯕꯛ ꯂꯣꯏꯔꯒ ꯅꯌꯨꯝ ꯆꯠꯂꯒ ꯄꯦꯟꯅ ꯄꯣꯊꯥꯔꯨꯔꯣ, ꯍꯧꯖꯤꯛꯀꯤꯗꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯕꯗꯤꯅꯦ, ꯍꯌꯦꯡ ꯅꯨꯄꯥꯒ ꯊꯥꯕꯜ ꯆꯣꯡꯂꯤꯉꯩ ꯅꯈꯣꯡꯗꯨꯗ ꯀꯞꯐꯩ ꯅꯄꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯆꯣꯛꯀꯅꯤ꯫ ꯊꯣꯏꯅꯨ ꯃꯆꯤꯜꯒ ꯈꯨꯝꯖꯗ꯭ꯔꯤ꯫ ꯃꯌꯥꯝꯗꯨ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯅꯥꯄꯤ ꯐꯣꯏꯕ ꯍꯧꯅꯔꯤ꯫ ꯀꯨꯏꯅ ꯁꯦꯡꯕꯤꯗꯕꯗꯒꯤ ꯂꯝꯄꯥꯛ ꯑꯗꯨꯁꯨ ꯅꯥꯄꯤꯅ ꯂꯣꯏꯔꯝꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯗꯧꯔꯕꯅꯤ ꯁꯥꯗꯅ ꯋꯥꯕꯒ ꯈꯪꯗꯈꯩ ꯅꯥꯄꯤ ꯀꯟꯅ ꯐꯣꯏ꯫ ꯑꯁꯨꯝ ꯐꯣꯏꯔꯛꯄꯅ ꯇꯪꯈꯥꯏꯒ ꯆꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯕꯁꯟꯇꯁꯨ ꯃꯃꯥꯟꯅꯕ ꯃꯦꯔꯥꯒ ꯁꯥꯖꯧꯒ ꯂꯣꯏꯅꯗꯨꯅ ꯂꯩꯈꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯏ꯫ ꯂꯩꯈꯝ ꯅꯥꯄꯤ ꯐꯣꯏꯔꯤꯉꯩ ꯕꯁꯟꯇ ꯂꯥꯛꯄ ꯎꯍꯧꯗꯦ꯫ ꯕꯁꯟꯇꯅ, ꯂꯩꯈꯝ, ꯅꯥꯄꯤ ꯐꯣꯏꯔꯤꯔꯣ? ꯂꯩꯈꯝꯁꯨ ꯈꯨꯝꯗꯦ, ꯇꯥꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯃꯦꯔꯥꯅ, ꯊꯥꯔꯣ, ꯂꯩꯈꯝꯁꯤꯕꯨ ꯅꯥꯒ ꯄꯪꯂꯕ꯭ꯔꯣ? ꯊꯥꯔꯣꯅ, ꯀꯔꯤꯅꯣꯗ ꯇꯥ ꯃꯦꯔꯥ, ꯃꯤꯅ ꯇꯥꯔꯒ ꯅꯨꯄꯥ ꯐꯪꯗ ꯇꯣꯛꯂꯅꯤ꯫ ꯁꯥꯖꯧꯅ, ꯂꯩꯈꯝꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯁꯟꯇ ꯂꯩꯔꯤꯕꯁꯤꯗꯤ, ꯋꯥꯔꯨꯅꯨ꯫ ꯕꯁꯟꯇꯅ, ꯂꯩꯈꯝ, ꯅꯪ ꯋꯥꯔꯅꯨꯀꯣ, ꯑꯩꯈꯣꯏꯁꯨ ꯅꯥꯄꯤ ꯐꯣꯏꯕ ꯌꯥꯎꯕꯤꯒꯦꯁꯦ꯫ ꯂꯩꯈꯝ ꯍꯧꯖꯤꯛꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯃꯥꯒꯤ ꯐꯣꯏꯐꯝ ꯊꯣꯛꯄ ꯅꯥꯄꯤꯗꯨ ꯐꯣꯏꯔꯤ꯫ ꯕꯁꯟꯇ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯇꯥꯎ, ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯣꯏꯁꯨ? ꯅꯥꯄꯤ ꯐꯣꯏꯕꯁꯤ ꯈꯔ ꯌꯥꯎꯁꯤꯜꯂꯛꯎꯗꯅ, ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ꯫ ꯁꯥꯖꯧꯅ, ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯈꯜꯂꯒꯅꯦ ꯌꯥꯎꯕ ꯇꯥꯔꯦꯗꯅ꯫ ꯊꯥꯔꯣ ꯂꯩꯈꯝ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯁꯣꯜ꯫ ꯇꯧꯔꯤꯁꯤ ꯃꯤꯠ ꯌꯥꯝ ꯅꯥꯗ꯭ꯔꯣ? ꯂꯩꯈꯝꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯑꯩꯗꯤ ꯋꯥꯅꯤꯡꯕꯅ ꯂꯣꯏꯔꯤ, ꯁꯛꯁꯤꯡꯁꯤ ꯎꯕꯗ, ꯆꯠꯂꯁꯤꯔꯥ, ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯐꯣꯏꯔꯨꯁꯤ꯫ ꯊꯥꯔꯣꯅ, ꯉꯥꯏꯈꯣꯏ, ꯑꯗꯨꯝ ꯐꯣꯏꯌꯨ, ꯃꯣꯏ ꯑꯍꯨꯝꯅ ꯅꯥꯄꯤ ꯐꯣꯏꯔꯛꯄꯗꯅꯦ ꯏꯕꯥꯅꯤ ꯈꯔ ꯋꯥꯕ ꯐꯗꯣꯏꯅꯤ꯫ ꯊꯥꯔꯣꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯥꯞꯅ ꯆꯠꯇꯦ, ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯐꯣꯏꯔꯤ꯫ ꯊꯣꯏꯅꯨ ꯕꯁꯟꯇ ꯍꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ꯫ ꯏꯕꯨꯡꯁꯤꯁꯨ ꯃꯥꯒꯤ ꯂꯩꯈꯝ ꯍꯥꯏꯕꯁꯤꯅ ꯁꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦꯅꯤ꯫ ꯃꯆꯜ ꯅꯨꯄꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯂꯩꯈꯝꯒꯤ ꯃꯅꯥꯛꯇꯒ ꯆꯪꯂꯒ ꯅꯥꯄꯤꯒ ꯐꯣꯏꯗꯅ, ꯅꯪ ꯈꯪꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦꯕ꯫ ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯖꯥꯎꯅ ꯊꯣꯏꯅꯨꯒꯤ ꯅꯥꯀꯜꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯨ, ꯅꯥꯄꯤ ꯐꯣꯏꯔꯤꯔꯣ? ꯊꯣꯏꯅꯨ ꯑꯃꯨꯖꯥꯎꯗ ꯍꯥꯎꯇꯅ ꯌꯦꯡꯂꯒ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯇꯥ ꯑꯃꯨꯖꯥꯎ꯫ ꯑꯃꯨꯖꯥꯎꯅ,
ai su mateng pangige thoinu na adudi kana yengnige sat sat napi se phoiro ai wa bane yadre amu jauna napi budi phoibige ado aina haiba madi yaba taba thoinu amu jau du yenglaga kai wano amu jau maya jau bu thangdok tu noklaga ahina nang nungsi haige tawbani thoinu sauning na chalo ko tamu jau kharaga sauning na laibani nangona pulap tainarakan natti tamu jau bu mixel ga laitro naya ku chawduga ai tali kusuduga nipi da nungsi haido namai do ikaidro amu jau su hela ya banu pa natti thoinu na adumaina mahaku sitharakpaduda noklaga khumai ha hayo ibi ma nangbu kayam phajaba nupino nayum panba khangoi da baduda lobi ga haibani kai yadra tokchawdana ai su nang pamdi athibi naran pai baduda sumloge khanbagi wan thoinu sauning bana yadai manakta lairamba thangdo amu jawdo uttuna hairi si ubra sina nabuktuda thilladine na thwaido soidana thani aina saubugi palla laktringai dane nang yamna thuna chahoro amu jaw thang ulakpaduda mami mana sangtoktuna senkai amu jaw pakhatna ai logo amda pamjadri masinu pise awu yaba nati shakta hingsabi malobani asengba sumadi hingsabi oramle asum haukhibana numidangi matam oyakli ngarangi thaudokthuna kanamta lukhoi mayumda lekpiyu yadri lukhoi sakhumda sak thongli latadi mamau nupi siba numitagi wa sungangde mina hangbusu khumdi tuminna magi thokpalai magi nupina adumna laikhrabada upai leite mana oina sak thonglibani lukhoina aigi laibakse thikridako asumna naitom taba punsi amo oirakani haibasi mangda fawba khalludabani asidi mangda fawba khalludaba thokdoksi taiwang sida oina thoklari lukhoi sakhumduda famduna kapli lata sumanakta phamlibani wadi ngangda mapuroibana kaplibadu yengi lukhoi magi nupida yengduna nungsina hairi nangbu sak lamlabro lata khumdi lukhoi nungaitana mama nangbu wa khara ngangu kaidawene nangna su adumna tawrabadi ai kaidawdoino khangdrene lata hausiktada lamde haibagumna mangakto hai lukhoina phare adudine ngai hak leiraga sarasiko nakalama romdana laikham su sak thoklaga thengsilakpana magi ningol kaduda sangduna phamungde hiptuna ngasina kari amuk tawrakpa haiduna mamito pangduna athengma fawba ngairi ngasidi kari mata tawraktri gyan tana tumba fanglagani khan masado warobaga kariga adumak tumthakri matamnadi asum thengsilakli oktabadagi oktaba tomthin nahangi thawdo adu pungkaw kaw thoklaga athengba sida mamanaba ani ahumga yu thaksilaga lambi duda hai dana sal tomthil marun phairi magi boisa haido tinawa yaba mina tene nahan nungdang mina pangsan sanaraga kihallaga mana kidana mayumdagi mapalga thoktagai aiga se poningdadanaga tawrine thunap tai napsuba miki thini pura madui mido mana kidana tawkhiba singadudi mamanaba singaduda haidokti asum lakpana khungi khunyai da laiba uku amada nipi ama famduna kaplibado nipa singadu uram yuga ngaure afafata khanthada nipi dugi manakta nipa singadu sangsil tomthinna nangu kanano athengba sida nipi na thanta kidro nipi do khumlakti nipa manamuk karem ka thaina na noklaga aha yum leitraba nangwa leitragana ai khoido oina sakhrasiro nupa manamuk aigida oirasu yaye yamna nungaina thambinida tomthin parap sangsin nupi dogi lengsumduda makhoto tham nupi magi lengsumduda fat yen nupa singadudi nipi dogi mai thongdu ubanati non thaduna laikhibana tomthin karemnana hawalo sela silao thingkhini
ꯃꯣꯏ ꯑꯅꯤꯒꯤꯗ ꯆꯠꯇ꯭ꯔꯕꯁꯨꯅꯦ ꯑꯩꯒꯤꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯁꯤꯡꯉꯤ ꯅꯨꯄꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯇꯨꯡ ꯏꯟꯅꯩ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯁꯛꯐꯝꯗꯣ ꯃꯥꯏꯗꯨꯁꯨ ꯄꯨꯡꯄꯩ ꯄꯩꯅ ꯄꯥꯜꯂꯤ ꯂꯣꯏꯔꯦ ꯁꯛꯐꯝꯗꯣ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯋꯥꯟꯊꯒꯗꯧꯔꯤ ꯅꯤꯄꯥ ꯑꯃꯅ ꯀꯤꯅ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯂꯣꯏꯔꯦꯗꯅ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯛꯂꯥꯞꯄ ꯅꯤꯛꯂꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯤꯄꯥꯗꯨ ꯀꯤꯃꯟꯕꯅ ꯋꯥ ꯉꯥꯡꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟꯁꯨ ꯀꯔꯤꯅꯣ ꯈꯟꯗꯅ ꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯥꯏꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯒꯦ ꯇꯧꯏ ꯅꯨꯄꯤꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯝꯗꯨꯅ ꯐꯥꯏ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕ ꯑꯩꯕꯨ ꯀꯥꯏꯍꯧꯔꯝꯂꯒ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯀꯥꯏꯍꯧꯕꯒꯤ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯆꯠꯄ ꯌꯥꯔꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯁꯥꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯀꯤꯃꯟꯕꯅ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟ ꯆꯦꯜꯂꯤ ꯇꯣꯝꯊꯤꯟ ꯀꯞꯅ ꯀꯞꯅ ꯏꯇꯥꯎ ꯉꯥꯏꯈꯨꯋꯣ ꯏꯇꯥꯎ ꯏꯇꯣꯝꯅ ꯊꯅꯝꯒꯅꯨ ꯏꯇꯥꯎ ꯋꯥꯔꯧꯅꯨ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯅꯪ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯇꯣꯝꯊꯤꯜꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯏꯁꯥꯁꯤ ꯁꯣꯟꯕꯒꯤ ꯅꯪꯕꯨ ꯍꯥꯠꯄꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯇꯔꯥꯏꯅ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ ꯇꯣꯝꯊꯤꯟ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯗꯁꯨ ꯌꯦꯡꯕ ꯉꯝꯗ ꯀꯤꯅ ꯈꯥꯡꯉꯤ ꯃꯀ꯭ꯂꯥꯛ ꯑꯗꯨ ꯊꯛ ꯀꯤꯃꯟꯕꯅ ꯃꯄꯥꯜ ꯐꯥꯎ ꯊꯣꯛꯁꯤꯜꯂꯤ ꯅꯨꯄꯤꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯣꯝꯊꯤꯜꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏꯗꯨꯅ ꯃꯀꯣꯛꯇ ꯎ ꯑꯃꯗ ꯍꯟꯖꯤꯟ ꯌꯩꯁꯤꯜꯂꯤ ꯇꯣꯝꯊꯤꯜ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ ꯅꯥꯟꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯩ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗꯦ ꯅꯨꯄꯤ ꯑꯗꯣ ꯇꯣꯝꯊꯤꯟꯒꯤ ꯃꯌꯥ ꯐꯥꯛꯇꯣꯛꯂꯒ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯃꯌꯥꯗꯒꯤ ꯍꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯤ ꯇꯣꯝꯊꯤꯟ ꯃꯀꯣꯛ ꯑꯗꯨ ꯎꯗꯨꯗ ꯌꯩꯁꯤꯟꯕꯒꯤ ꯆꯩꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤ ꯑꯗꯨ ꯈꯥꯡꯅ ꯅꯣꯛꯂꯝꯃꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯇꯣꯟꯒꯤ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯇꯣꯟꯒꯤ ꯊꯋꯥꯏꯗꯨꯅ ꯀꯔꯤꯝ ꯅꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯏꯁꯥꯁꯦ ꯆꯩꯁꯨꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥꯅ ꯁꯣꯟꯕꯒꯤ ꯅꯊ꯭ꯋꯥꯏꯗ ꯂꯧꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯅꯈꯧꯔꯤ ꯃꯦꯠꯇꯅ ꯍꯥꯠꯂꯒꯗꯕꯅꯤ ꯅꯨꯡꯁꯤꯇꯣꯟꯒꯤ ꯊꯋꯥꯏꯅ ꯇꯣꯝꯊꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯈꯨꯗꯛꯁꯤꯗ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗꯅꯤ ꯑꯊꯦꯡꯕꯁꯤꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯨꯈꯣꯏꯒ ꯂꯇꯥꯒ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯂꯨꯈꯣꯏꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯑꯊꯦꯡꯕꯁꯤꯗ ꯀꯞꯂꯤꯕꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯞꯄꯁꯤꯕꯨ ꯀꯅꯥꯃꯇ ꯊꯦꯝꯗꯦꯅ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯉꯥꯡꯉꯝꯗꯕ ꯂꯇꯥꯗꯣ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯉꯛꯂꯤ ꯃꯣꯏꯄꯥ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝꯅ ꯅꯛꯅ ꯇꯥꯗ꯭ꯔꯥ ꯂꯨꯈꯣꯏ ꯉꯛꯄ ꯐꯥꯎꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥꯁꯨ ꯃꯈꯣꯟꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯟ ꯃꯨꯟꯅ ꯇꯥꯔꯤ ꯂꯨꯈꯣꯏꯅ ꯍꯣꯏꯅꯦ ꯌꯥꯝꯅ ꯅꯛꯅ ꯇꯥꯏꯅꯦ ꯂꯇꯥꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔ ꯃꯣꯏꯕꯥ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯈꯨꯝꯃꯛꯏ ꯌꯥꯗꯦ ꯃꯃꯥ ꯍꯧꯖꯤꯛ ꯃꯄꯥꯜꯗ ꯊꯣꯛꯄ ꯌꯥꯗꯦ ꯄꯨꯡꯁꯤ ꯌꯦꯡꯉꯨ 12 ꯍꯦꯜꯂꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯏꯅ ꯊꯦꯝꯖꯅꯤ ꯇꯨꯝꯅꯕ ꯑꯗꯨꯝ ꯇꯧ ꯂꯇꯥ ꯇꯨꯝꯗꯦ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯕꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯤꯛꯅ ꯀꯞꯈꯠꯂꯛꯏ ꯂꯇꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯂꯨꯈꯣꯏꯁꯨ ꯃꯇꯨꯡ ꯇꯝꯅ ꯏꯟꯅꯔꯛꯏ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯪꯕꯨ ꯊꯣꯛꯈꯤꯅꯨꯅꯦ ꯅꯪꯕꯨ ꯂꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯗꯦ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯂꯨꯈꯣꯏꯁꯨ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯊꯥ 9 ꯃꯨꯛꯀꯤ ꯑꯉꯥꯡ ꯑꯃ ꯉꯧꯔꯣꯛ ꯉꯧꯕ ꯕꯨꯞ ꯂꯥꯎꯕ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯂꯇꯥ ꯑꯉꯥꯡꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨꯅ ꯁꯨꯃꯠꯄꯒꯨꯝꯅ ꯇꯍꯥ ꯆꯪꯁꯤꯟ ꯑꯉꯥꯡꯗꯨ ꯄꯝꯈꯠꯈ꯭ꯔꯤ ꯂꯇꯥꯅ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯃꯣꯏꯕꯥ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯉꯥꯡꯁꯦ
ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡꯗꯨꯗ ꯌꯦꯡꯉꯤ. ꯃꯃꯥ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯂꯇꯥꯅ, ꯀꯩꯗꯧꯔꯒꯦ? ꯂꯨꯈꯣꯏꯅ, ꯑꯉꯥꯡꯗꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯁꯨ ꯈꯪꯗꯦ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣꯁꯨ ꯈꯪꯗꯦ. ꯑꯉꯥꯡꯗꯨꯁꯨ ꯂꯇꯥꯅ ꯄꯥꯝꯕꯗꯒꯤ ꯀꯞꯄ ꯇꯣꯛꯈꯤꯔꯝꯃꯤ. ꯂꯇꯥꯅ, ꯍꯩꯃꯥ, ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯄꯥꯅ ꯌꯣꯛꯄ ꯉꯝꯗ꯭ꯔꯦꯅ ꯑꯩꯈꯣꯏꯗ ꯂꯣꯟꯅ ꯊꯝꯂꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ. ꯅꯠꯂꯝꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯂꯧꯕ ꯂꯥꯛꯂꯕꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯁꯤ. ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯁꯦ ꯃꯄꯥꯁꯤꯗ ꯁꯨꯝ ꯊꯝꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯃꯣꯏ ꯕꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯋꯥꯅꯤꯗ. ꯂꯇꯥ ꯂꯨꯈꯣꯏꯒꯤ ꯋꯥꯒ ꯇꯥꯔꯝꯗ ꯑꯉꯥꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯇꯨꯡꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ. ꯂꯇꯥꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡꯗꯨ ꯂꯨꯈꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ. ꯂꯨꯈꯣꯏ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ.